ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯣꯡꯈꯣꯡ ꯀꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯃꯍꯤ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ. ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯣꯝꯗꯅ ꯁꯥꯅꯧ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯃꯌꯥꯝꯕ ꯁꯅꯥꯃꯍꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯊꯥꯗꯨꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯄꯗꯤ ꯉꯝꯗꯕꯅ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ, ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄ, ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯚꯝꯗ ꯂꯩꯔꯛꯄ, ꯋꯥ ꯂꯥꯟ ꯉꯥꯡꯗꯕ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ "ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯄꯂꯦꯝ ꯃꯃꯥꯒꯤ ꯋꯥꯍꯪ ꯇꯥꯕꯗ ꯀꯣꯟꯖꯤꯟ ꯇꯨꯊꯛꯄꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ: "ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯅꯄꯥꯔꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯌꯥꯎꯗꯦ꯫ ꯄꯟꯊꯧꯒꯤ ꯑꯀꯟꯕ ꯌꯥꯋꯥ ꯃꯤꯆꯩ ꯐꯪꯕꯁꯨ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯥꯔꯤ ꯑꯇꯣꯝꯕ, ꯅꯍꯥꯛꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯂꯤꯕ? ꯃꯔꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯔꯤ꯫ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ, ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯄꯥꯔꯤ ꯅꯉꯣꯟ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕ ꯀꯅꯥ ꯂꯩꯔꯤ ꯃꯥꯂꯦꯝꯗ? ꯃꯔꯝ ꯑꯗꯨ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯅꯦ ꯄꯥꯔꯤ꯫ ꯏꯃꯥꯅ ꯄꯥꯔꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯏꯃꯥ ꯂꯩꯃꯔꯦꯟꯅ ꯃꯄꯥꯔꯤ ꯑꯣꯏꯕ ꯀꯣꯟꯖꯤꯟ ꯇꯨꯊꯕꯒꯤ ꯃꯐꯝꯗ ꯌꯥꯋꯥ ꯑꯁꯤ ꯄꯥꯎꯗꯝꯂꯛꯂꯕ ꯃꯇꯝꯗ ꯄꯥꯔꯤ ꯑꯣꯏꯕ ꯑꯇꯣꯝꯕ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯔꯗꯨꯅ ꯄꯂꯦꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ: "ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯏꯄꯟ ꯄꯟꯊꯧꯅ ꯃꯥꯂꯦꯝ ꯑꯅꯦꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯔꯧ ꯑꯋꯥꯡꯕꯗ ꯀꯥꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯄꯟꯊꯧꯒꯤ ꯐꯝꯕꯥꯜ ꯁꯤꯟꯅꯒꯗꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ 13ꯂꯛ ꯍꯥꯟꯅ ꯀꯣꯏꯗꯨꯅ ꯀꯣꯏꯕ ꯑꯍꯥꯟꯕ ꯑꯗꯨꯗ ꯄꯟꯊꯧꯒꯤ ꯐꯝꯕꯥꯜ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯄꯥꯔꯤ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯁꯥꯅꯧ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ ꯀꯣꯏꯖꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯒ ꯏꯌꯥꯝꯕ ꯁꯅꯥꯃꯍꯤꯗꯤ ꯅꯣꯡꯁꯥꯒꯤ ꯃꯇꯧꯒꯨꯝ ꯁꯥꯝꯕ ꯄꯥꯡꯒꯜ ꯐꯕꯅ ꯅꯣꯡꯈꯣꯡ ꯀꯣꯏꯒꯅꯤ ꯍꯥꯏꯅ ꯂꯦꯡꯈ꯭ꯔꯦꯗꯣ꯫ ꯑꯩꯗꯤ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯄꯟꯊꯧꯒꯤ ꯐꯝꯕꯥꯜ ꯌꯥꯝꯕꯨꯡ ꯁꯅꯥꯃꯍꯤꯅ ꯐꯪꯈꯤꯕ ꯇꯥꯔꯦꯗꯣ ꯄꯂꯦꯝ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ꯫ ꯄꯂꯦꯝꯅ ꯅꯄꯥꯔꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯀꯔꯝꯅ ꯄꯟꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯤ ꯐꯝꯒꯗꯒꯦ ꯇꯥꯛꯄꯤꯌꯨꯗꯣ ꯄꯂꯦꯝ"꯫ ꯋꯥꯐꯝ ꯑꯁꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯐꯝꯂꯥꯡꯗ ꯈꯨꯎ ꯂꯩꯇꯥꯀꯨꯟ ꯍꯪꯒꯠꯆꯔꯛꯏ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯂꯩꯃꯔꯦꯜꯅ ꯊꯃꯣꯏꯗ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯍꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯂꯛꯏ: "ꯄꯥꯔꯤ ꯑꯇꯣꯝꯕ, ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ? ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯇꯥꯛꯀꯅꯤ, ꯁꯦ ꯄꯟꯊꯧꯒꯤ ꯐꯝꯕꯥꯜ ꯐꯥꯟꯈꯣꯡ ꯑꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯁꯤꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ 13ꯂꯛ ꯍꯥꯟꯅ ꯀꯣꯏꯕꯒ ꯄꯟꯊꯧꯒꯤ ꯅꯣꯡꯈꯣꯡ 13ꯂꯛ ꯀꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ꯫ ꯅꯌꯥꯝꯕꯨꯡꯅ ꯁꯥꯝꯕ ꯄꯥꯡꯒꯜ ꯆꯥꯎꯕꯅ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ 13ꯂꯛ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅ ꯄꯟꯊꯧꯒꯤ ꯐꯥꯟꯈꯣꯡ 13ꯂꯛ ꯀꯣꯏꯔꯨꯔꯣ꯫ ꯄꯟꯊꯧꯅ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ ꯀꯔꯝ ꯇꯧꯏ, ꯀꯔꯝꯅ ꯀꯣꯏ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯄꯂꯦꯝ? ꯁꯦ ꯄꯂꯦꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯄꯟꯊꯧꯒꯤ ꯐꯥꯟꯈꯣꯡ 13ꯂꯛ ꯀꯣꯏꯕꯒ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ 13ꯂꯛ ꯍꯥꯟꯅ ꯀꯣꯏꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯟꯊꯧꯒꯤ ꯐꯥꯟꯈꯣꯡ 13ꯂꯛ ꯀꯣꯏꯖꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯃꯨꯀꯣ ꯄꯥꯔꯤ"꯫ ꯄꯂꯦꯝ ꯃꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯄꯥꯔꯤ ꯑꯣꯏꯕ ꯀꯣꯟꯖꯤꯜ ꯇꯨꯊꯕꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯟ ꯄꯟꯊꯧꯅ ꯍꯥꯏꯔꯛꯏ: "ꯄꯥꯔꯤ ꯑꯇꯣꯝꯕ, ꯅꯪꯅ ꯊꯤꯖꯕ ꯍꯪꯖꯕ ꯀꯟꯕ ꯑꯁꯤꯅ ꯄꯂꯦꯝ ꯄꯟꯊꯧꯅꯁꯨ ꯈꯪꯂꯦꯗꯣ꯫ ꯃꯄꯥꯕꯨ ꯃꯁꯛ ꯈꯪꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤ ꯃꯄꯥꯕꯨ ꯃꯁꯛ ꯈꯪꯕ ꯄꯥꯈꯪꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯏꯄꯥꯅ ꯄꯤꯔꯕꯅꯤꯀꯣ꯫ ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯆꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯟꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯐꯝꯕꯥꯜ ꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯦ꯫ "ꯅꯪꯅ ꯉꯁꯤꯗꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯃ 13 ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯜꯂꯣꯀꯣ꯫
Aduga nayambung luna kina chattuna laigadabani. Hagsigasi thawalon kaiba yadeko. Napan panthau aidi nongmadon awangbu thadokpa matam kuiredo. Maram masina nongmadon awangbapu kakrage. Karigumba awaba taraklaba matam maduda napan panthau aibu ningsinglau. Aina nanggi nanakta thuna yangna laktuna nanggi nateng panglage ko. Palenggi yathang nayambunggi yathang aigi yathang makni khangadabani ko. Yathang ngakadabani pari. Wahai khibik asi hairamlaga salairel sidaba korau awangba chatnaba lambi sanachinggi lamdam pangkhare. Salairel makhoi pumnamakpu thadoktuna chatkraba matungda mapari pakhangwana mamittagi pirang ihauna mapan panthaubu chingna yengduna lehawi. Asumna panthaugi phambal thakta panthaugi mahut sinduna leibak ngaktuna leiraklaba matam asida asomdana konseng turei sengba sanamahina ahopungdagi haukiba thungaba mafam asibu kari kawi haibada ahaubaga thungariba mafamga taisinaba asibu lamdai pung haina kawi. Maram masina thungariba lamdaida chakhai ama chingamaga amuk khongsan kiba asina thungbada lai amuk chimba. Asumna chakhai taret suraba matamda malem nungkhong taretak sure khanjari. Wakhal asi mapuk manungda khalladuna panthaubu khurumurage haina khanduna mamai makha pangna onduna mongba maranyaida prap lakpa asida maranyai yausilakpa adu sanau ton pakhangbana uredo. Pakhangbana hai laiba asidi yambung sanamahinina. Nongkhong tarelak koiba masing suraduna panthaubu khurumurage lakpani sidi. Masidi yambung na hankiba tare. Masi khanduna phangkhong phambalda kumthakre. Masina kanana ui haibada mayambung sanamahina ui. Hi karino? Panthau na kadaida chatkraba. Palem panthaugi thawal tawduna leiram ko haiduna lehauraga. Ahal oiraba panthaubu tanthokduna sanauton mahakna phambal mullaba. Pakhalasi khanduna sanamahina sauduna khongkap khongthang kanna thangduna lakpa ubada sanauton pakhangbana kibana chenge honarai. Chenge haina honarakpa matam aduda lai mataretna khutka samnaduna pakhangbabu koshinduna phare. Pakhangbabu mayaida thamle. Aduga asumna laurai. Kre mo yanggen saba siaw tokpaga yenga laigi yenni chafade. Laura iba khonjelasi tabada sanamahina khalli. Hai karino? Khonjelasida achetpa nunggi oiba wa yaurina. Sanautona phambal tongiba asi laigi yathang oiba taraba. Ipa ibungogi yathang oiba tarena. Asumna matang asida 12 suba tangkak loisinjari. Mathangda mayamgidamakta makhapuduna amuk lakjage. Aigi video asibu loiba phoging bibagi mayambu thagatjari.